ꯄꯤꯈ꯭ꯔꯦ ꯅꯪ ꯍꯟꯕ ꯀꯧꯕ ꯁꯨꯡꯂꯩ ꯂꯩꯇꯦ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯁꯦ ꯀꯌꯥꯅ ꯃꯊꯥ ꯁꯥꯔꯤꯁꯦ ꯁꯤ ꯅꯣꯟꯊꯔ ꯈꯥꯡꯉꯤꯁꯦ ꯌꯦꯡꯉꯨ ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯍꯟꯅ ꯀꯥꯔꯛꯄ ꯌꯥꯔꯔꯣꯏ ꯒꯦꯠ ꯑꯥꯎꯠ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯒꯦꯠ ꯑꯥꯎꯠ ꯆꯠꯂꯣ ꯆꯠꯂꯣ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯆꯠꯂꯣ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯌꯦꯡꯅꯤꯡꯅꯕ ꯃꯁꯛꯁꯤꯒ ꯂꯝꯕꯤ ꯐꯥꯜꯂꯨ ꯁꯤ ꯃꯌꯥꯝꯒꯤ ꯂꯝꯕꯤ ꯆꯠꯐꯝꯅꯤ ꯆꯠꯊꯣ ꯆꯠꯊꯣ 이모! 그러니까 ꯀꯩꯅꯣꯝꯅꯤꯅ ꯑꯁꯤꯅꯦ ꯐꯥꯎꯟꯗꯔ ꯍꯦꯊꯣꯏꯕ ꯁꯛꯇꯥ ꯊꯤ ꯃꯁꯛ ꯊꯤꯁꯤꯒ ꯈꯔ ꯐꯖꯔꯗꯤ ꯐꯩ ꯃꯁꯛꯁꯤꯒ ꯑꯩꯈꯣꯏ ꯇꯤꯝ Aꯒꯤ ꯂꯟꯆꯤ ꯃꯗꯧꯅ ꯐꯖꯔꯗꯤ ꯐꯩꯅꯦ ꯃꯁꯛꯁꯤꯒ ꯍꯣꯏ ꯅꯕꯥꯅꯤ ꯈꯪꯅꯦꯕ ꯏꯁ ꯌꯨꯝꯗꯅ ꯌꯥꯏꯄꯨꯕ ꯇꯧꯔꯒ ꯁꯤꯗꯅ ꯑꯃꯨꯛꯀ ꯂꯟꯆꯦꯟꯕ ꯍꯥꯏꯅ ꯅꯕꯥꯅꯤ ꯌꯥꯏꯄꯨꯕꯗ ꯍꯩꯗꯣꯛꯀꯦꯕ ꯃꯁꯛꯁꯤꯒ ꯅꯊꯧꯔꯣ ꯑꯦ ꯀꯨꯁꯇꯤꯅꯤ ꯀꯩꯗꯧꯔꯒꯦ ꯉꯥꯎꯅꯤꯡꯕꯗ ꯉꯥꯎꯖꯗꯕ ꯂꯥꯛꯑꯣ ꯆꯠꯂꯣ ꯀꯩꯁꯨ ꯂꯩꯇꯕ ꯕꯤꯅꯥ ꯑꯣꯏꯅ ꯊꯦꯛꯀꯣꯏꯅ ꯀꯣꯏꯍꯜꯂꯤꯁꯤꯅꯕꯨ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯎꯁꯤꯠꯇꯕ ꯑꯩꯁꯤ ꯀꯩꯗꯧꯕꯩ ꯁꯛꯊꯤꯔꯝꯃꯤꯅꯣꯕ ꯂꯣꯏ ꯑꯣꯏꯁꯜꯂꯦꯕ ꯑꯁ ꯅꯊꯧ ꯂꯩꯕ꯭ꯔꯣ ꯌꯥꯔꯦ ꯑꯊꯤꯕ ꯅꯪꯉꯣꯟꯗ ꯉꯥꯎꯕ꯭ꯔꯣ ꯃꯤ ꯐꯖꯕꯗ ꯇꯧꯔꯛꯀꯅꯨꯀꯣ ꯑꯗꯨ ꯋꯥꯍꯩꯗꯣ ꯇꯧꯔꯛꯀꯅꯨꯀꯣ ꯊꯤꯕ ꯍꯥꯏꯅ ꯑꯩꯁꯤ ꯀꯌꯥꯝ ꯊꯤꯔꯒꯦꯕ ꯍꯥ ꯑꯁ ꯅꯪ ꯀꯌꯥꯝ ꯐꯖꯒꯦ ꯌꯥꯔꯦ ꯇꯣ ꯑꯊꯤꯕꯅꯤ ꯋꯥ ꯉꯥꯡꯅꯔꯅꯨ ꯅ꯭ꯌꯨꯀꯃꯔ ꯅꯪ ꯃꯤꯡꯗꯣ ꯀꯔꯤꯕ ꯌꯥꯏꯄꯨꯕ ꯃꯤꯁꯇꯔ ꯍꯦꯟꯁꯝ ꯈꯪꯉꯤꯗꯅ ꯕꯤꯅꯥꯎ ꯅꯉꯣꯟ ꯅꯠꯇꯦ ꯍꯪꯉꯤꯁꯦ ꯅꯪ ꯅꯔꯣꯜ ꯊꯣꯛꯇ꯭ꯔꯣ ꯑꯩ ꯅꯪꯒꯤꯁꯤ ꯅꯪꯉꯣꯟꯗꯅꯤ ꯃꯤꯡ ꯈꯪꯉꯕ ꯅꯠꯇ꯭ꯔꯣ ꯌꯥꯗ꯭ꯔꯤꯕꯣ ꯑꯗꯨꯏꯗꯤ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯑꯩꯁꯦ ꯁ꯭ꯀꯨꯜꯁꯤꯒꯤ ꯂꯤꯗꯔꯅꯤ ꯑꯗꯨꯅ ꯁ꯭ꯀꯨꯜꯁꯤꯒꯤ ꯁ꯭ꯇꯨꯗꯦꯟ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯍꯥꯏꯕ ꯂꯣꯏ ꯏꯜꯂꯤ ꯉꯁꯤꯗꯤ ꯁ꯭ꯀꯨꯜꯒꯤ ꯕꯦꯠꯁꯤꯡꯁꯦ ꯅꯪꯅ ꯂꯣꯏ ꯂꯣꯏꯁꯤꯟꯗꯕ ꯃꯤꯁꯇꯔ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯑꯩ ꯏꯁꯥꯒꯤ ꯕꯦꯠꯁꯤꯠ ꯐꯥꯎꯕ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯑꯩꯈꯣꯏ ꯃꯨꯡꯒꯤ ꯍꯦꯜꯄꯔꯅ ꯂꯣꯏꯁꯤꯜꯂꯦ ꯈꯪꯕ ꯃꯤꯒꯤꯗꯤ ꯍꯥꯏꯔꯅꯨ ꯑꯩꯉꯣꯟꯗ ꯃꯤꯅ ꯀꯅꯥꯝꯇ ꯂꯥꯜꯂꯛꯄ ꯌꯥꯔꯣꯏ ꯑꯩ ꯉꯁꯤꯐꯥꯎ ꯀꯅꯥꯝꯇ ꯂꯥꯟꯗ꯭ꯔꯤ ꯑꯩꯁꯦ ꯁ꯭ꯀꯨꯜꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯅ ꯑꯃꯨꯛ ꯁꯤꯟꯒꯅꯨ ꯁ꯭ꯀꯨꯜꯁꯤꯗꯒꯤ ꯑꯩꯕꯨ ꯇꯥꯟꯊꯣꯛꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯃꯤꯗꯨꯗꯤ ꯂꯦꯝꯅ ꯑꯝꯇ ꯊꯥꯔꯣ ꯏꯠꯁ ꯃꯥꯏ ꯐꯥꯔꯁ ꯋꯥꯔꯅꯤꯡ ꯈꯪꯉꯤꯗꯅ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯑꯦꯅ ꯍꯔꯥꯎꯔꯨꯕ ꯑꯩꯅ ꯄꯥꯝꯖꯔꯨꯕꯗꯨꯒꯤ ꯃꯍꯩꯔꯣꯁꯤꯕꯨ ꯑꯩꯁꯦ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯆꯣꯞꯍꯟꯈꯤꯒꯦ ꯍꯥꯏꯕꯅꯣ ꯅꯪꯁꯦ ꯅꯃꯥ ꯅꯄꯥꯕꯨꯅꯦ ꯃꯥꯏ ꯄꯥꯛꯅꯕ ꯄꯣꯛꯄ ꯃꯆꯥ ꯅꯠꯇꯦ
나마 누파부 레이카 따라 징들어 보고 마사네 능 니 프로브지 캠파 야 바비 니 다모 세 야래 봐. 세 야래 도와. 세 야래 해봐. 세 능 컴나 세 야래 봐. 不掏了，是不掏了吧？是不掏了。